Ayuk Numthil Numidang Sangbinaba Chowkidar Leitabana, Thoubal da Leiba STC Thoubal gi office ta Huranba Changduna office ki pochei sing Cheikhairamle. Thodo wasigi matangda STC Thoubal Ningthauzam Manitoi Maitaina Fongdokkiba report ta STC office Thoubal gi staff mandal oiba athokpam Jobistra Maitaina Thodo wasigi matangda ngarang ayuk pung 3:30 chatpa matamda pau pirakhi. Khudakta Thoubal police station STO Thoubal amasung DC Thoubal da pau pikhi. Thoubal police na su BNS 2023 amasung PDPP Act 1984 ga mari leinaba section singi matung inna FIR ama register tawki. Tungda forensic amasung fingerprint expert ki team sing thaudok thokfamda numit yongba matung minute 19 chatpa matamda thunglabaga loinana yengsinbagi thabak chathaki. Yengsinba loiraba matung STC Thoubal gi staff singna amuk yengsilubada bench clerk S ibungogi desk tagi ballpoint pen mapan amasung STC gi office chamber dagi towel ama leiram khide masiga loinana huranbagi thabak chathanabaki tawramba thabak singda door lock amasung cupboard Thugairamba electronic items sing hana leiramba mafum singdagi honglamba cupboard tayawba file sing claimaida chairaga leiramba su thengnaki haidi. Tungda STO Thoubal ga tanaduna makhatana sigumba thodok thoktanaba Thugairamba door lock amasung cupboard sing semjinba CCTV camera khinba amasung staff sing mitsing na sing na leiduna asigumba thodok singi e pau athubada piraknaba thabak paikhatkhi. Asigumba thodok asi matungda thokloi hainingai leite maramaduna hangduna leiriba office ki chowkidar asi athubada hapiu hainasu district administration Thoubal gi pukning chingshinkhi.